MSTV mi eng tabiriba singbu numaitham kajal debina khurumjari hojik nungthileba pau pijari SIBS Prevention and Control Act 2017 ni matangda advocacy workshop amang ase Community Network for Empowerment konna sinduna pangthokre Imphal All Lambulan Road ta leiba Hotel Imolesta pangthokiba workshop aduga mairena kongi President Rajkumar Nalinikantana phongdorakpada workshop adu SIBS Prevention and Control Act 2017 ni matangda Mamutan Amadi Pakistan Kanganamagi Wakalonda Pangtokibane. Hariba Egg Asi Government of Indiana, Lissingani Subna Anidagi Hauna Sengolaktuna, Jahitara Mangagi Matung, Lissingani Tarata, Mapung Fana Janakibane. Egg Asi SIB Tang Panglaba, Mioshing Amadi, Healthcare Workers Singi, Rice Singing Tina. Ngak senduna thamnaba sem kibani adubu laibak thibadi Manipur da SIB lenaga loina duna hingdiba miyo chada marifutara mangana di ek asigi matang da karishu khangdana leidi SIB leinana naraba miyo amabu hanthana yengbiba amadi mahaki rice phanghandaba yawrabadi ek asigi makhada traineriba miyo adu chahi ama jail da thamba amadi lupa lakh ama fawba competition thihanba yai haiki hariba sing asi miyo ayambana khangnadaba maramna Kona hiram asiga mairina basinga punduna matamatam gi oiba thabakaya pakhatuna lakli amadi SIB ga loina hingdiba mioi amada hanthana yengbiba natraga karigumba maram ama hektagi nungaitaba leirabasu khudakta tanaba lakpiu haina su phongdokhi natragana magi SIB status mafam matam chaduna discourse tawbiba matamda khoigi ombudsman sida laktana wakat laga haidi aduga ombudsman sigi action na pibiriba no se provision se yadaba sing tawwa matamda sahi ama bokta jail da leiba yaba loina na 1 lakh bokta compensation piba yabagi provision bokta yauri boko hariba provision si HIV ga loina na hingni ba mi masana su khangdre moida discriminate tawrakpa yariba mi tawrakadriba singsigi marakta su ek sugum ma leine haiba sima khangdre aduna HIV ga sagona na hingliba singi marakta su moigi damakta Indiana loma semduna leire loina na haiba moi sida su maram chadana discriminate tawraga dei awa phamda taba yai haiba na singmese koina miyam punamakna khangina nabagi kudong chabu longna nabagi sinjaba madugo makhali advocacy nome workshop ni ngasi gese thank you India ki Prime Minister Narendra Modi na chayol amagi manungda aikhoigi yumda Leihangani haibagi thajaba piraktrabadi Delhi da chatuna sibagi khongjang sangsilagani haina Torbong Panchayat Victims Committee ki co-convener Moirangthem Roger Maiten na phongdorakli ngase Manipur Press Club ki thangjing hall da pangthokiba pawgi mifam amada wafam asi phongdok aduna Roger Maiten na hai aikhoi Prime Minister Modi bu thajaba India ki citizen ngaktani adubu Prime Minister na aikhoi ki kari khanbirige aikhoi yumda hanjaningi yumda chaba chadaba thidana ingna tapna leijarage Hojik aikoi state amadi union government da thajaba amata leitre asuk wana leidau saru aikoi shikhibana hena phare aikoi indian ama oina india gi state manungda yumda leiba ngamdaba haibasi karino indiana world super power ni haiduna aikoina harau jariba asiga tawriba thabak asina super power gi thawongna hanglakli Hojik aikoi mayam likam ta leiribasi asuki matik awaba khudungchadaba mayong aduna leidi ayuk nungdangi tara nongkhanna banatana karigumba momon nokna hingba haibadu nongmata oidri government na elip camp singda leiriba miyoi singda lupa lising amamam mari rak pibirakre chahi ama makhaya sida lising mari asina kaidawruni internally displaced person IDP ki family khudingda lak ama pini lakthokhibadu family kaya da pi khiba leikre aikoi ayamba phangdri angang singi larik tamba amadi ana ay yarakpa matamda government asina kari mateng pangbiri Leiriba punshi mahing asida aikoi gi tungi asa karino aikoi na thajaba thamliba asi Prime Minister Modi khakta ngaire Prime Minister Modi na chayol amagi manungda aikoi yumda lehangani haibagi thajaba du piraktrabadi ahanba khongjang oina Delhi da chayol ama relay hunger strike tawgani maduda tabidaba tarabadi aikoi gi irepak India gi Konung Delhi da sijanaba thorang loire amadi Manipur miyamna relief camp asida chana thaknabagi mateng pangba lakpiranu Delhi da sijanaba chatpagi flight ticket adu oina pangbiro relief camp ta leiriba miyamna su ahanba oina miyamgi damakta sijage haina chakadawriba khongjang asida puning thawappiu haiki Honorable Prime Minister Modi jina hatpa amadi Modi jina hapta amagi manungda aikoi yumda halangani haibagi thajaba adu pibiragadi aikoi pibidregabadi aikoi sibagi khongjang changsil lagani
अहानबदा अखोई दिल्लीदा हप्ता अमा रिले हंगर स्ट्राइक तौगनी मतुंगदा ताबिददी अखोई इरैपाक भारत की कोनुंग दिल्लीदा सिजनबा थौरांग लोइरे मणिपुर मियामदा अपील अमना रिलीफ कैंप चेंग चाक पांगबा लाकपिरनु अखोई दिल्लीदा सिजनबा चटपगी फ्लाइट फेयर भाड़ा अदु ओइना पांगबिरो रिलीफ कैंप लेरिबा मयाम असिबो अहानबो ओइना मियामगी दमक्ता सिजगेना चलिबा खोंजंग असि पुंगिंग थगटपियु मतेंग पांगबियु अमसुंग मतिंग पांगबिबसिंगना मखागी नंबरसिंग असिदा पांगबिनिबसिंगना मखागी नंबरसिदा पांगबिरनबा यागनी। तमिलोंग डिस्ट्रिक्ट के तामई पुलिस स्टेशन कोनबा कादीफोर अमदी रिलोंग एरिया थारंबा पोपी पांबी सिंह तमिलोंग पुलिस ने यांथतुना मांगनख्रे पोपी यामबगी थबक अदु तमिलोंग की एसपी की मियंग मखादा तामई पुलिस स्टेशन की पर्सनल सिंह चथखिबनी टीम अदुना मियामना आईटी रोड हायरगसु खंगनरिबा इम्फाल तामई लंबीदा लेरिबा खुल अनि एसिगी एरियादा थारंबा पोपी सिंगसु यांथखिबनी अमरोमदा थाजबा मफमदगी फंगबा पाव अमगी मतुंग इन्ना आईटी रोड की तमिलोंग की एरियादा लेबा खुल खरदगी लेंगाकना पोपी यामबगी थबक असि चथब हौरबसु लंबी असिगी कांगपोपी डिस्ट्रिक्ट न कोनबा कौब्रु चिंगसांग परिंगी तोंगान तोंगान मफमसिंगदा चिंग कौथोकलगा हौजिकसु पाक सना पोपी सिंग थादुना लेदी मरम असना हारिबा पोपी सिंग असिसु लेंगाकी मै लेनाबसिंगना मियंग चंगदुना यांथतपगी तंगाई फदब लेदी। लाइट माइंडेड ग्रुप LMG मणिपुरना अवा अना तारबा इमुंग कयादा लेप्तना मतेंग पांगलकपगी सरुक अमा ओइना थोंजु केंद्र की मनुंग चनबा निंगोम थोंग किटना पनुंगदा लेबा सनबम लोकेश्वर की मचानुपा बंकिम चंद्र चाही कुलुमदोय अंगा ओइनेदगी हार के अनाब अमगा सगोन अदुना लाखिबदा ngasi LMG मणिपुर की पुचल चावरबा मेंबर कयाना मतेंग पांगबिरकपा सेंफम लुपा लिसिंग कुन मतेंग पांगख्रे ngasi tengbang khongchat aduda group asigi president L Kunjageswar Sharma na luchingkhibaga loinana secretary Ojit Sorokhaibam treasurer Kunjeswar Mangsatabam assistant secretary Surendra Ningomba na chungba maru eba member kaya so saru yaki tengbang khongchat aduga mai lenana secretary Ojit Sorokhaibam na phongdokhibada heart na duna miyam gi matenga loinana hauji Chandigarh gi hospital da layeng naba hotnariba Bagim Chandra gi imung kham thengna lairaba imung oibana chahi 15 rom wana khanglakhi imung asi mapana mi gi thabak shuraga yum pubani adubu thabak shubada khoi sokhiduna thabak shubak ngamdana leidi imung asi awaba taba haibadu oiri leibak miyam nasu mateng pangbiduna machanupa Bagim Chandra gi punsi kannaba mateng pangbiyo haina appeal tarokli matang asida nunthal gi pauk sanok chabalo shinjari mi eng tabiri basingbu amokana khurumjari।